ꯃꯌꯥꯝꯕꯨ ꯑꯍꯟꯃꯛꯇꯗ ꯋꯥꯔꯤ ꯅꯆꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯅ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯟꯖꯕꯅꯤ ꯋꯥꯔꯤ ꯅꯆꯨꯡꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯦꯛ ꯃꯀꯣꯛꯇꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯝꯅ ꯇꯥꯕꯤꯔꯛꯈꯤꯕ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯃꯈꯛ ꯃꯍꯥꯛ ꯅꯨꯃꯤꯠ ꯃꯔꯤꯅꯤꯒꯤ ꯃꯃꯥꯡꯗ ꯂꯝꯕꯤꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯐꯣꯟꯗ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯎꯅꯗ꯭ꯔꯤ ꯈꯪꯅꯗ꯭ꯔꯤ ꯃꯥꯅꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯄꯒꯤ ꯃꯇꯝ ꯊꯥꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯅ ꯅꯣꯡꯗꯝꯕꯅ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯈꯤꯕꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯐꯥꯎꯖꯩ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯎꯅꯔꯝꯃꯗꯤ ꯍꯥꯏꯗꯨꯅ ꯈꯟꯕꯁꯨ ꯌꯥꯎꯏ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯗꯨꯒꯤ ꯃꯍꯥꯛ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯎꯅꯈꯤꯗꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯁꯨ ꯌꯥꯎꯕ ꯆꯠꯆꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕꯤꯔꯝꯕ ꯃꯥꯅ ꯄꯟꯕꯤꯔꯝꯕ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯈꯣꯏꯅ ꯃꯥꯒ ꯁꯥꯒꯣꯟꯅꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯄꯨꯊꯣꯛꯆꯕꯅꯤ ꯍꯥꯞꯆꯤꯟꯖꯕꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯇꯥꯕꯤꯔꯁꯤ ꯃꯇꯝꯗꯣ ꯀꯥꯎꯗ꯭ꯔꯤ ꯅꯤꯡꯁꯤꯡꯂꯤ ꯊꯥ ꯑꯍꯨꯝꯃꯨꯛꯀꯤ ꯃꯃꯥꯡꯗꯅꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯋꯥꯔꯤ ꯑꯃꯇꯪ ꯁꯦꯝꯒꯦ ꯋꯥꯔꯤ ꯑꯃꯇꯪ ꯏꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯂꯩꯇꯥꯗꯅ ꯂꯧꯕꯨꯛꯇ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯇꯨꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯁꯛ ꯈꯪꯗꯕ ꯅꯝꯕꯔ ꯑꯃꯗꯒꯤ ꯀꯣꯜ ꯑꯃꯈꯛ ꯂꯥꯛꯈꯤ ꯑꯍꯥꯟꯕ ꯀꯣꯜ ꯂꯥꯛꯄꯗ ꯑꯁꯣꯝꯗ ꯋꯥꯔꯤ ꯑꯗꯨ ꯏꯅꯤꯡꯕꯅ ꯁꯦꯝꯅꯤꯡꯕꯅ ꯀꯣꯜ ꯑꯗꯣ ꯊꯧꯁꯥꯈꯤꯗꯦ ꯄꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯣꯏꯅ ꯀꯣꯜ ꯑꯗꯣ ꯂꯥꯛꯄꯗꯒꯤ ꯀꯅꯥꯒꯤ ꯀꯣꯜ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯏꯈꯠꯂꯨꯏ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯍꯦꯛ ꯇꯧꯕꯒ ꯍꯔꯥꯎꯕꯅ ꯊꯨꯝꯍꯠꯂꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯍꯜꯂꯣ ꯏꯌꯥꯝꯕ ꯏꯌꯥꯝꯕ ꯑꯁ ꯌꯥꯝ ꯐꯣꯟ ꯄꯥꯔꯛꯑꯦ ꯑꯩꯅꯦ ꯑꯩ ꯁꯥꯏꯇꯝꯅꯦ ꯑꯁ ꯏꯌꯥꯝꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯄꯥꯝꯅ ꯇꯥꯏꯅꯦ ꯉꯁꯤꯗꯤ ꯋꯥꯔꯤ ꯍꯥꯞꯄꯣꯏꯗ꯭ꯔꯥ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯕꯨ ꯌꯥꯝꯅ ꯄꯥꯝꯅ ꯍꯔꯥꯎꯅ ꯊꯥꯒꯠꯄꯤꯔꯛꯇꯨꯅ ꯀꯣꯜ ꯇꯧꯕꯤꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯗꯅ ꯉꯁꯤ ꯍꯥꯞꯀꯅꯤ ꯋꯥꯔꯤꯗꯤ ꯁꯦꯝꯃꯦ ꯂꯣꯏꯒꯗꯕꯗꯤ ꯈꯔ ꯋꯥꯠꯂꯤꯅꯦ ꯑꯁ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕꯁꯤꯡꯗꯁꯨ ꯑꯁ ꯏꯌꯥꯝꯕꯒꯤ ꯋꯥꯔꯤꯁꯦ ꯃꯁꯤ ꯌꯥꯝ ꯄꯥꯝꯅ ꯇꯥꯏꯅꯦ ꯉꯥꯏꯅꯦ ꯈꯪꯗꯦ ꯑꯩꯗꯤ ꯅꯨꯡꯗꯥꯡ ꯆꯦꯛ ꯃꯩ ꯊꯥꯕꯅꯤꯅ ꯑꯁ ꯋꯥꯔꯤ ꯇꯥꯅ ꯊꯕꯛ ꯁꯨꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯌꯥꯝꯕ ꯑꯗꯨ ꯑꯁ ꯑꯩꯅ ꯄꯥꯝꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩ ꯃꯥꯒꯤ ꯏꯐꯤꯡ ꯐꯤꯡꯖꯕ ꯍꯔꯥꯎꯖꯕ ꯃꯇꯧꯗꯨꯗ ꯑꯩꯅꯁꯨ ꯍꯔꯥꯎ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯈꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯅ ꯃꯥꯅ ꯄꯥꯝꯅ ꯇꯥꯈꯤꯕ ꯋꯥꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯄꯟꯕꯤꯔꯝꯕ ꯋꯥꯔꯤꯅꯤ ꯀꯦꯆꯨꯕꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯊꯕꯛ ꯁꯨꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯋꯥꯔꯤꯁꯦ ꯃꯈꯣꯏ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯩ ꯊꯕꯛ ꯍꯥꯡꯕ ꯃꯇꯝꯗꯕꯨꯗꯤ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯩ ꯊꯕꯛ ꯆꯤꯟꯕ ꯃꯇꯝꯗꯗꯤ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯖꯔꯛꯄꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯀꯣꯜ ꯇꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯅ ꯇꯣꯏꯅ ꯍꯥꯏꯔꯔꯤ ꯀꯦꯆꯨꯕꯤꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯄꯨꯊꯣꯛꯄꯤꯔꯛꯎ ꯇꯥꯅꯤꯡꯉꯤ ꯇꯣꯏꯅ ꯍꯥꯏ ꯃꯥꯒꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯇꯧꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯁꯦꯝꯒꯅꯤꯗꯦ ꯍꯥꯏ ꯑꯗꯨꯕꯨ ꯁꯦꯝꯕꯗꯤ ꯉꯝꯈꯤꯗꯦ ꯁꯦꯝꯈꯤꯗꯦ ꯑꯗꯨꯒ ꯀꯣꯜ ꯇꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯃꯨꯛꯇꯪ ꯊꯦꯡꯅꯁꯤ ꯁꯛꯈꯪꯅꯁꯤ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯆꯤꯟꯅꯈꯤꯕ ꯊꯕꯛ ꯅꯪꯅꯈꯤꯗꯕ ꯀꯌꯥ ꯑꯗꯨꯅ ꯄꯨꯟꯕꯗꯤ ꯐꯪꯈꯤꯗꯦ ꯄꯨꯟꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯔꯛꯇ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯔꯔꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯍꯥꯛꯁꯦ ꯐꯥꯒꯤꯁꯨ ꯌꯥꯝꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗ ꯍꯥꯞꯆꯤꯟꯈꯤꯕ ꯅꯣꯛꯅꯤꯡꯕꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯃꯇꯧ ꯇꯝꯗꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯒꯤꯁꯨ ꯊꯕꯛ ꯁꯨꯕꯗ ꯑꯗꯨꯝ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯀꯣꯜ ꯇꯣꯏꯅ ꯇꯧꯕꯤꯔꯛꯇꯨꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯖꯩ ꯏꯅꯥꯎ ꯑꯗꯣ ꯋꯥ ꯉꯥꯡꯕꯗꯁꯨ ꯀꯔꯤꯃꯠꯇ ꯀꯣꯏꯖꯗꯦ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯋꯥ ꯉꯥꯡꯊꯣꯛꯆꯩ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗ ꯌꯥꯎꯈꯤꯕ ꯀꯦꯆꯨꯕꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯦꯛꯁꯤꯡ ꯐꯥꯒꯤꯁꯤꯡ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯃꯇꯧ ꯇꯝꯗꯨꯅ ꯍꯥꯏꯔꯔꯤ ꯉꯥꯡꯅꯔꯤ ꯅꯣꯡꯃꯁꯨ ꯀꯥꯎꯗ꯭ꯔꯤ ꯑꯍꯤꯡ ꯊꯦꯡꯅ ꯀꯣꯜ ꯂꯥꯛꯈꯤ ꯀꯣꯜ ꯂꯥꯛꯄ ꯃꯇꯝꯗ ꯇꯨꯝꯂꯝꯕꯗꯒꯤ ꯐꯣꯟ ꯄꯥꯏꯈꯠꯂꯨꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯏꯌꯥꯝꯕ ꯇꯨꯝꯃꯕꯣ ꯀꯧꯔꯛꯈꯤ ꯉꯥꯏꯍꯥꯛꯇꯪ ꯎꯏꯊꯔꯨꯕꯒꯤ ꯃꯤꯠ ꯁꯤꯡꯗꯕꯣꯏ ꯈꯨꯝꯈꯤ ꯇꯨꯝꯊꯔꯨꯔꯦ ꯇꯨꯝꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯀꯥꯏꯗꯩꯅꯣ ꯏꯌꯥꯝꯕ ꯑꯩꯗꯤ ꯆꯦꯛ ꯃꯩ ꯀꯟꯅ ꯊꯥꯔꯤ ꯄꯨꯡ 12ꯗ ꯑꯩ ꯗ꯭ꯌꯨꯇꯤ ꯂꯣꯏꯒꯗꯕꯅꯦ ꯑꯗꯨꯒ ꯍꯟꯗꯣꯏꯅꯦ ꯏꯌꯥꯝꯕ ꯋꯥ ꯑꯃ ꯇꯝꯕꯤꯌꯨꯔꯥ ꯃꯥꯒꯤ ꯋꯥꯗꯨꯗ ꯀꯔꯤ ꯋꯥꯅꯣꯅꯦ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯩ ꯊꯥꯃꯤꯟꯅꯕꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯝ ꯎꯏꯊꯔꯨꯕꯅꯦ ꯑꯗꯨꯀꯥꯟꯗ ꯑꯩꯒꯤ ꯃꯪꯗ ꯀꯦꯆꯨꯕꯤ ꯂꯥꯛꯑꯝꯕ ꯋꯥꯅꯤ ꯃꯥꯒꯤ ꯍꯔꯥꯎꯖꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯦꯆꯨꯕꯤ ꯁꯣꯟꯖꯕ ꯃꯇꯧꯗꯣ ꯑꯩꯅꯁꯨ ꯏꯅꯥꯎ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯈꯤ ꯀꯔꯤ ꯍꯥꯏꯔꯛꯂꯤꯕ ꯃꯥꯅꯗꯤ ꯈꯪꯗꯦ ꯏꯌꯥꯝꯕ
ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯂꯒ ꯃꯃꯤꯠ ꯂꯥꯎꯔꯒ ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯃꯥꯅ ꯅꯪ ꯄꯣꯊꯥꯎ ꯅꯪꯒꯤ ꯆꯦꯡꯃꯩ ꯊꯥꯕꯗꯣ ꯑꯩꯅ ꯊꯥꯕꯤꯗꯣꯏꯅꯤꯀꯣ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯑꯁ ꯏꯌꯥꯝꯕ ꯑꯁꯦꯡꯕꯗꯒ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤꯕꯣ ꯃꯥꯒꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯝ ꯂꯤꯖꯕ ꯋꯥꯔꯤꯗ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕ ꯑꯁ ꯄꯥꯔꯠ 2 ꯑꯝꯇ ꯄꯨꯊꯣꯛꯑꯣꯕ ꯄꯥꯔꯠ 2ꯗꯨꯗ ꯑꯁ ꯈꯪꯗꯦꯅꯤ ꯑꯩꯗꯤ ꯑꯩꯅ ꯌꯥꯎꯍꯟꯅꯤꯡꯕ ꯑꯣꯏꯍꯟꯅꯤꯡꯕꯁꯨ ꯌꯥꯝ ꯌꯥꯎꯋꯤꯕꯣ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯕꯁꯨ ꯏꯌꯥꯝꯕꯗ ꯍꯥꯏꯔꯛꯀꯦ ꯏꯌꯥꯝꯕꯅ ꯍꯥꯞꯄꯤꯕ ꯌꯥꯒꯗ꯭ꯔꯕ ꯌꯥꯅꯤꯅꯦ ꯍꯥꯏꯔꯛꯎꯅꯦ ꯅꯪꯅ ꯄꯥꯝꯕꯁꯤꯡꯗꯣ ꯍꯥꯏꯔꯛꯎꯅꯦ ꯍꯥꯞꯀꯤꯅꯦ ꯑꯁ ꯈꯪꯗꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯕꯁꯤꯡꯁꯨ ꯑꯩꯉꯣꯟꯗꯐꯥꯎ ꯉꯥꯡꯂꯝꯅꯤ ꯑꯁ ꯍꯦꯛ ꯇꯧꯕ ꯀꯤꯆꯨꯕꯤ ꯍꯦꯛ ꯇꯧꯕ ꯀꯤꯆꯨꯕꯤ ꯑꯗꯨꯝ ꯍꯥꯏꯂꯤ ꯀꯥꯏꯅ ꯑꯁ ꯈꯪꯗꯦ ꯏꯌꯥꯝꯕ ꯀꯤꯆꯨꯕꯤꯒꯥꯁꯤ ꯂꯥꯛꯑꯕ ꯑꯩ ꯃꯇꯦꯡ ꯄꯥꯡꯉꯕ ꯑꯩ ꯃꯩ ꯊꯥꯗꯕꯤꯗ ꯅꯨꯡꯉꯥꯏ ꯐꯝꯂꯤꯅꯤꯀꯣ ꯃꯥꯅꯒ ꯆꯦꯛ ꯃꯩ ꯊꯥꯕꯗꯣ ꯏꯅꯥꯎ ꯑꯗꯨꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯥꯅ ꯑꯗꯨꯝꯅ ꯅꯨꯡꯁꯤꯅ ꯁꯥꯕ ꯋꯥꯔꯤꯁꯤꯡ ꯍꯔꯥꯎꯅ ꯑꯗꯨꯝ ꯇꯥꯃꯤꯟꯅꯩ ꯅꯨꯡꯉꯥꯏꯅꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯃꯤꯟꯅꯩ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯑꯍꯤꯡ ꯊꯦꯡꯂꯕ ꯃꯇꯝꯗ ꯑꯩꯅ ꯇꯨꯝꯊꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯋꯥ ꯑꯃꯁꯨ ꯍꯪꯉꯛꯏ ꯏꯌꯥꯝꯕ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯃꯪꯍꯥ ꯅꯨꯡꯉꯥꯏꯇꯕ ꯑꯀꯤꯕ ꯎꯕꯗꯤ ꯌꯥꯎꯕ꯭ꯔꯥ ꯏꯌꯥꯝꯕ ꯌꯥꯎꯗꯦ ꯀꯩꯗꯧꯔꯦ ꯑꯁ ꯈꯪꯗꯦ ꯏꯌꯥꯝꯕ ꯑꯩꯗꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯪꯍꯥꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯗꯨꯝ ꯑꯁꯣꯛꯄꯟꯁꯨ ꯌꯥꯝ ꯅꯪꯉꯤ ꯅꯍꯥꯟꯁꯨ ꯃꯦꯆꯤꯟ ꯑꯃ ꯄꯥꯡꯈꯠꯄꯗ ꯈꯨꯠ ꯆꯞꯈꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯨꯝ ꯃꯩ ꯊꯥꯕꯒꯤ ꯃꯩꯈꯨ ꯆꯤꯡꯉꯨ ꯌꯥꯗꯦ ꯍꯥꯏꯗꯅ ꯐꯦꯟ ꯄꯪꯈꯥ ꯄꯥꯡꯈꯠꯂꯨꯕꯗꯁꯨ ꯈꯨꯠꯁꯦ ꯈꯔ ꯆꯞꯈꯤꯕ ꯌꯥꯎꯋꯤ ꯈꯪꯗꯦꯅꯦ ꯏꯌꯥꯝꯕ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯃꯪꯍꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯗꯨꯅ ꯀꯩꯁꯨꯝ ꯇꯧꯔꯦꯗ ꯅꯪꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯕꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯪꯍꯥ ꯅꯨꯡꯉꯥꯏꯇꯕꯗꯨꯁꯨ ꯌꯨꯝꯗ ꯏꯃꯥꯈꯣꯏꯗ ꯍꯥꯏꯔꯒ ꯐꯖꯅ ꯌꯦꯡꯉꯣ ꯑꯗꯨꯒ ꯇꯨꯝꯁꯤꯠ ꯐꯥꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯨꯕꯅꯤ ꯃꯥꯅꯗꯤ ꯍꯥꯏ ꯑꯁ ꯏꯌꯥꯝꯕ ꯇꯨꯝꯁꯤꯠꯇꯤ ꯐꯥꯗ꯭ꯔꯦ ꯑꯩꯗꯤ ꯄꯨꯡ ꯕꯥꯔꯣꯗ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯦ ꯑꯗꯨꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯗꯨꯁꯨ ꯄꯨꯡ 6-7 ꯑꯩ ꯊꯦꯡꯅ ꯇꯨꯝꯕꯁꯨ ꯍꯩꯅꯗꯕꯅ ꯑꯗꯨꯝ ꯍꯧꯒꯠꯂꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯈꯤ ꯍꯦ ꯇꯨꯝꯕꯗꯤ ꯐꯖꯅ ꯇꯨꯝꯃꯨ ꯅꯣꯡꯃꯗ ꯄꯨꯡ 7 ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯑꯗꯨꯝ ꯇꯨꯝꯅꯕꯗꯤ ꯍꯣꯠꯅꯧ ꯅꯪꯒꯤ ꯁꯨꯔꯤꯕ ꯋꯥꯔꯤꯕ ꯊꯕꯛꯇꯨꯒ ꯇꯨꯝꯗ꯭ꯔꯕꯗꯤ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤ ꯑꯗꯨ ꯆꯦꯡꯃꯩ ꯊꯥꯕꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯔꯣꯇꯦꯁꯟꯗ ꯑꯗꯨꯝ ꯁꯤꯟꯅꯕꯗꯥꯏꯅꯦ ꯑꯁ ꯌꯥꯝ ꯁꯤꯟꯕꯨꯗꯤ ꯁꯤꯟꯅꯩ ꯑꯗꯨ ꯑꯁ ꯏꯌꯥꯝꯕꯗ ꯍꯥꯏꯕ ꯏꯀꯥꯏ ꯑꯩꯈꯣꯏꯗꯨ ꯈꯔꯁꯨ ꯋꯥꯕ ꯑꯩꯗꯤ ꯄꯥꯈꯪ ꯃꯆꯥꯁꯨ ꯑꯣꯏꯕꯅꯤꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯗ꯭ꯌꯨꯇꯤꯁꯤ ꯄꯨꯕ ꯑꯩ ꯅꯨꯡꯊꯤꯟꯗꯅ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯏꯃꯥꯟꯅꯕꯁꯤꯡ ꯉꯥꯏꯍꯥꯛ ꯊꯣꯛꯄ ꯆꯠꯄꯗꯣ ꯑꯗꯨ ꯇꯧꯕꯅꯤ ꯈꯪꯗꯦꯗ ꯏꯌꯥꯝꯕ ꯃꯥꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯏꯆꯝ ꯆꯝꯖꯕ ꯋꯥꯍꯩꯗꯨꯗ ꯑꯩꯈꯣꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯜꯂꯤ ꯑꯩꯅꯁꯨ ꯍꯥꯏꯈꯤ ꯀꯔꯤꯝ ꯈꯟꯒꯅꯨꯗ ꯁꯨꯕꯗ ꯅꯣꯝꯕꯗ ꯏꯀꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯨ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯆꯦꯛ ꯁꯥꯕ ꯌꯥꯎꯔꯝꯃꯤ ꯆꯦꯛꯀꯣꯟ ꯁꯨꯕ ꯌꯥꯎꯔꯝꯃꯤ ꯆꯍꯤ 2ꯃꯨꯛꯀꯤ ꯆꯥꯡ ꯊꯕꯛ ꯁꯨꯔꯝꯃꯤ ꯊꯕꯛ ꯁꯨꯕꯗ ꯅꯣꯝꯕꯗ ꯏꯀꯥꯏꯕ ꯌꯥꯗꯦ ꯍꯣꯠꯅꯒꯗꯕꯅꯤ ꯇꯥꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯃꯇꯝ ꯈꯔꯁꯦ ꯁꯥꯟꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯎ ꯁꯩꯇꯝꯅ ꯌꯥꯝꯅ ꯍꯥꯏꯈꯤ ꯏꯌꯥꯝꯕ ꯑꯩ ꯍꯟꯗꯛ ꯕꯤꯜ ꯐꯪꯕꯒ ꯆꯥꯛ ꯆꯥꯗꯣꯏꯅꯤꯀꯣ ꯏꯌꯥꯝꯕ ꯈꯣꯏꯗ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯅ ꯂꯥꯛꯑꯒ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯍꯩ ꯑꯁꯤꯅꯁꯨ ꯑꯔꯣꯏꯕ ꯑꯣꯏꯈꯤ ꯅꯨꯃꯤꯠꯁꯤꯗ ꯃꯍꯥꯛꯀ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯈꯤ ꯌꯥꯝꯅ ꯊꯦꯡꯅ ꯐꯥꯎꯕꯗ ꯃꯍꯥꯛꯅꯁꯨ ꯍꯔꯥꯎꯅ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯔꯝꯃꯤ ꯏꯌꯥꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯐꯣꯟꯗ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯊꯝꯒꯦꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯗꯁꯨ ꯑꯩꯈꯣꯏꯅ ꯁꯥꯔꯛꯄ ꯋꯥꯔꯤꯗꯁꯨ ꯍꯔꯥꯎꯅ ꯐꯖꯅ ꯄꯥꯎꯈꯨꯝ ꯄꯤ ꯅꯣꯛꯅ ꯈꯦꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯅꯨꯃꯤꯠ ꯑꯁꯦ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤꯁꯨ ꯊꯕꯛ ꯆꯤꯟꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯊꯕꯛ ꯆꯤꯟꯈꯤꯕꯅ ꯃꯥꯅꯁꯨ ꯀꯣꯜ ꯄꯥꯛ ꯇꯧꯔꯛꯈꯤꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯁꯦꯝꯕꯅꯆꯤꯡꯕ ꯊꯕꯛ ꯑꯇꯩ ꯇꯧꯕ ꯑꯇꯩ ꯊꯕꯛꯁꯤꯡꯗ ꯄꯥꯎ ꯐꯥꯎꯅꯈꯤꯗꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗꯁꯨ ꯅꯣꯡꯃꯇꯪꯗꯤ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯏꯌꯥꯝꯕ ꯑꯩ ꯄꯩꯁꯥ ꯐꯪꯉꯦ ꯍꯟꯗꯛ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯂꯥꯛꯑꯒꯗꯕꯅꯦ ꯏꯌꯥꯝꯕ ꯑꯗꯣ ꯀꯦꯆꯨꯕꯤꯗꯨ ꯀꯥꯎꯅꯤꯀꯣ ꯀꯦꯆꯨꯕꯤ ꯁꯦꯝꯃꯨꯀꯣ ꯍꯥꯏꯕꯁꯦ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯅꯤ ꯃꯥꯒꯤ ꯑꯗꯨꯝꯅ ꯀꯦꯆꯨꯕꯤꯒꯤ ꯋꯥꯔꯤꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯄꯥꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯊꯥꯒꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯅ ꯄꯥꯝꯕꯗꯣ ꯊꯥꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯅꯈꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯀꯗꯕ ꯃꯇꯝ ꯈꯔꯗ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯐꯥꯎꯕ ꯃꯍꯥꯛ ꯀꯣꯜ ꯇꯧꯖꯔꯛꯈꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠꯇꯨꯗꯤ ꯀꯣꯜ ꯀꯟꯐꯔꯦꯟꯁ ꯄꯤꯅꯗꯨꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯂꯩꯔꯛ ꯂꯣꯏꯅ ꯍꯪꯖꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯇꯝ ꯐꯥꯎꯕ ꯊꯥꯖꯗꯨꯅ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏꯕꯤꯔꯝꯕꯅꯤ ꯅꯨꯃꯤꯠꯁꯤꯅ ꯑꯩꯈꯣꯏꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅ ꯏꯊꯥ ꯊꯥꯖꯗꯕ ꯅꯨꯃꯤꯠꯇ ꯀꯣꯜ ꯇꯧꯔꯛꯈꯤꯕꯅꯤ ꯅꯝꯕꯔꯗꯣ ꯑꯩꯈꯣꯏꯗ ꯁꯦꯞ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯨꯕꯅꯤ ꯃꯇꯝꯗꯨꯗ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗꯨꯗ ꯏꯅꯥꯎꯗꯨꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯈꯤ ꯕ꯭ꯔꯣꯒꯤꯗ ꯋꯥꯔꯤ ꯌꯥꯝ ꯄꯥꯝꯅ ꯇꯥꯔꯝꯕ
ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯁꯩꯇꯝꯗꯣ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯁꯩꯇꯝ ꯍꯥꯏꯕ ꯃꯇꯝꯗ ꯁꯩꯇꯝ ꯍꯥꯏꯗꯤ ꯑꯁ ꯕ꯭ꯔꯣ ꯅꯨꯡꯗꯥꯡ ꯍꯦꯛ ꯀꯣꯜ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯩ ꯍꯥꯏꯕꯗꯣ ꯏꯃꯥꯟꯅꯕꯗꯣ ꯀꯩꯗꯧꯔꯕ ꯑꯁ ꯕ꯭ꯔോ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯦ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯁꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯅꯈꯤꯗꯕ ꯏꯅꯥꯎ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯤꯀꯨꯞ ꯑꯗꯣ ꯑꯩꯈꯣꯏꯗꯁꯨ ꯐꯥꯎꯈꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯐꯥꯎꯁꯤꯟꯊꯔꯛꯈꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯗꯒꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯅ ꯀꯔꯤ ꯊꯧꯕ ꯑꯁ ꯁꯥꯏꯀꯜ ꯊꯧꯔꯒ ꯍꯜꯂꯛꯄꯗꯅꯤꯗ ꯆꯦꯛꯀꯣꯟꯗꯒꯤ ꯍꯜꯂꯛꯄꯗꯅꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯀꯟꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯃꯅ ꯊꯦꯡꯖꯤꯟꯈꯤꯕꯅꯤ ꯑꯁ ꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯗꯣ ꯕ꯭ꯔꯣ ꯑꯩꯈꯣꯏꯗꯁꯨ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯕꯅꯤ ꯍꯟꯗꯛ ꯄꯩꯁా ꯐꯪꯂꯦ ꯑꯩꯈꯣꯏ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯐꯥꯎꯕ ꯊꯅꯔꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯄꯥꯎꯈꯨꯝ ꯄꯤꯕ ꯀꯔꯤꯃꯠꯇ ꯉꯝꯗꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯈꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯆꯅꯤ ꯍꯥꯏꯗꯨꯅ ꯁꯣꯟꯖꯔꯝꯕ ꯏꯅꯥꯎ ꯑꯃꯈꯛ ꯑꯁꯨꯝꯅ ꯃꯄꯨ ꯃꯥꯅ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅꯪꯈꯤꯗꯨꯅ ꯑꯩꯈꯣꯏꯒ ꯎꯅꯕ ꯐꯪꯖꯈꯤꯗꯦ ꯑꯩꯈꯣꯏꯒ ꯀꯣꯜꯗ ꯈꯔꯇꯪ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯗꯨ ꯅꯠꯇꯅ ꯃꯥꯒꯤ ꯃꯁꯛ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗꯦ ꯀꯣꯟꯅꯊꯪꯗ ꯃꯥꯒꯤ ꯃꯁꯛ ꯎꯅꯤꯡꯕꯗꯒꯤ ꯃꯃꯥꯟꯅꯕꯗ ꯃꯥꯒꯤ ꯐꯣꯇꯣ ꯊꯥꯔꯛꯎ ꯍꯥꯏꯗꯨꯅ ꯊꯥꯍꯜꯂꯛꯈꯤ ꯑꯗꯨꯒ ꯐꯣꯇꯣ ꯌꯦꯡꯖꯈꯤ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯁꯛ ꯎꯍꯧꯗ꯭ꯔꯕꯁꯨ ꯐꯣꯇꯣꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯗꯧꯅ ꯈꯟꯗꯨꯅ ꯃꯤꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯈꯤ ꯑꯗꯨꯕꯨ ꯅꯤꯡꯉꯝꯗꯕ ꯈꯔꯗꯤ ꯐꯥꯎꯍꯧꯔꯤ ꯃꯍꯥꯛꯅ ꯑꯃꯨꯛꯇꯪ ꯂꯥꯛꯆꯒꯦ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤꯕ ꯄꯨꯟꯕ ꯐꯪꯈꯤꯗꯕ ꯊꯦꯡꯅꯕ ꯐꯪꯈꯤꯗꯕ ꯀꯌా ꯑꯗꯨꯒꯤ ꯅꯤꯡꯉꯝꯗꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯈꯤ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯏꯅꯥꯎ ꯑꯗꯨꯒꯤ ꯂꯝ ꯍꯪꯗꯨꯅ ꯆꯠꯆꯔꯣꯏ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯗꯤ ꯂꯣꯏꯔꯝꯕꯅ ꯍꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯝꯅ ꯐꯥꯎꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯇꯁꯦꯡꯅꯃꯛ ꯌꯦꯡꯕ ꯉꯝꯗꯦ ꯌꯨꯝꯗ ꯍꯜꯂꯛꯂꯕꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯇꯝꯖꯈꯤ ꯁꯥꯖꯈꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯆꯥ ꯃꯅꯥꯎꯗꯧꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯐꯥꯎꯈꯤ ꯑꯁꯨꯝꯅ ꯃꯥ ꯂꯩꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯪꯂꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯛꯏ ꯋꯥꯈꯜ ꯍꯦꯟꯅ ꯈꯜꯂꯨꯕꯒꯤꯗ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯪꯂꯥꯟꯗ ꯑꯗꯨꯃꯛ ꯏꯅꯥꯎ ꯑꯗꯨꯅ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯈꯤꯕ ꯅꯣꯛꯂꯛꯈꯤꯕ ꯃꯥꯅ ꯀꯤꯆꯨꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯛꯈꯤꯕ ꯀꯌꯥ ꯑꯗꯣ ꯃꯪꯂꯥꯟꯗ ꯇꯠꯇꯅ ꯎꯕ ꯍꯧꯔꯛꯈꯤ ꯃꯪꯂꯥꯟꯗꯁꯨ ꯌꯥꯝꯅ ꯀꯤꯕ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯃꯪꯕ ꯍꯧꯔꯛꯏ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯛꯀꯅꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯩꯅ ꯃꯪꯉꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯇꯨꯝꯊꯔꯨꯅꯤ ꯇꯨꯝꯊꯕꯒ ꯉꯁꯥꯏꯒꯤ ꯃꯪ ꯑꯗꯣ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯕꯒꯨꯝ ꯇꯧꯏ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯪ ꯑꯁꯦ ꯇꯣꯏꯅ ꯃꯪꯂꯛꯄꯗ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯀꯩꯅꯣ ꯃꯪꯁꯤꯕꯣ ꯀꯔꯤ ꯃꯪꯂꯥꯟꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯜꯂꯒ ꯉꯥꯏꯍꯥꯛꯇꯪꯁꯨ ꯇꯨꯝꯊꯗꯅ ꯐꯝꯂꯒ ꯂꯩ ꯑꯗꯨꯕꯨ ꯇꯨꯝꯅꯤꯡꯕꯅꯗꯤ ꯌꯥꯔꯛꯇ꯭ꯔꯕ ꯃꯤꯠ ꯑꯁꯤꯅ ꯑꯗꯨꯃꯛ ꯎꯏꯊꯔꯛꯄ ꯃꯇꯝꯗꯗꯤ ꯇꯨꯝꯊꯈ꯭ꯔꯦ ꯃꯪꯂꯥꯟ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯃꯇꯣꯟ ꯏꯊꯪ ꯊꯪꯕꯗ ꯁ꯭ꯀꯨꯜ ꯑꯃꯈꯛ ꯂꯩ ꯍꯥꯏ ꯁ꯭ꯀꯨꯜꯅꯤ ꯃꯁꯤꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯂꯤꯇꯔꯦꯔꯤ ꯃꯤꯠ ꯇꯧꯕ ꯅꯨꯃꯤꯠꯅꯤ ꯃꯪꯂꯥꯟ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯎꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯦ ꯉꯁꯤꯃꯛꯀꯤ ꯃꯇꯧ ꯑꯣꯏꯅ ꯎꯍꯜꯂꯝꯗꯦ 1999 2000 ꯑꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯅ ꯎꯍꯜꯂꯝꯃꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯌꯥꯝꯅ ꯐꯤꯡꯅ ꯁꯥꯏꯀꯜ ꯑꯃ ꯇꯣꯡꯗꯨꯅ ꯀꯧꯕ ꯂꯥꯛꯏ ꯇꯥꯎ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯍꯧꯒꯗꯣꯔꯦ ꯂꯥꯎ ꯆꯠꯂꯨꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯉꯥꯡꯉꯤ ꯉꯥꯏꯈꯣꯅꯦ ꯑꯩꯕꯨ ꯊꯕꯛꯄꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯅꯪꯕꯨ ꯉꯥꯛꯇꯪ ꯉꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯏꯃꯥꯟꯅꯕꯅ ꯑꯁ ꯑꯩꯅ ꯉꯁꯥꯏꯅ ꯉꯟꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯤꯗꯨꯕꯨ ꯉꯥꯛꯇꯪ ꯉꯥꯏꯒꯁꯤ ꯂꯣꯏꯁꯤꯜꯂꯣ ꯏꯃꯥꯟꯅꯕꯗꯨꯒꯤ ꯈꯣꯏꯔꯥꯡꯖꯕ ꯃꯥꯒꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯍꯟꯅꯤꯡꯕ ꯃꯇꯧꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡꯗ ꯅꯞꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯈꯨꯟ ꯃꯇꯣꯟꯗ ꯂꯩꯕ ꯍꯥꯏꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯤꯕꯗꯨꯗ ꯌꯦꯡꯕ ꯆꯠꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯑꯣꯖꯥ ꯑꯗꯨꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯦꯡꯕ ꯂꯥꯛꯅꯔꯤ ꯃꯇꯝ ꯑꯁꯦ ꯉꯁꯤꯃꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯅꯕ ꯃꯇꯝ ꯅꯠꯇꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯇꯌꯥꯝꯅ ꯏꯁꯩ ꯌꯦꯡꯅꯔꯤ ꯀꯅꯥꯒꯨꯝꯕꯁꯤꯡ ꯃꯅꯤꯡꯗ ꯂꯩꯕꯁꯤꯡꯅ ꯈ꯭ꯋꯥꯡꯗ ꯐꯨꯔꯤꯠ ꯀꯤꯗꯨꯅ ꯖꯒꯣꯏ ꯁꯥꯕꯁꯨ ꯌꯥꯎꯅꯔꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯏꯁꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯔꯛ ꯑꯁꯤꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯔꯕ ꯁꯤꯡꯒꯔꯁꯤꯡꯁꯨ ꯃꯈꯣꯏꯅ ꯅꯦꯛꯇꯨꯅ ꯃꯔꯛꯇ ꯏꯁꯩ ꯑꯃꯅꯤ ꯑꯗꯨꯃꯛ ꯌꯥꯜꯍꯜꯂꯤ ꯃꯤꯌꯥꯝꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯤꯟꯅ ꯆꯣꯜꯂꯔꯤ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯁꯥꯏꯀꯜ ꯁꯦꯠꯇ ꯁꯥꯏꯀꯜꯗꯨ ꯈꯥꯝꯗꯨꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯗꯨꯕꯨ ꯌꯦꯡꯂꯔꯤ ꯃꯇꯝꯗꯨꯗ ꯒꯥꯔꯤ ꯃꯆꯥ ꯀꯥꯔ ꯊꯣꯏꯗꯣꯛꯄ ꯎꯗꯦ ꯁꯥꯏꯀꯜ ꯉꯥꯛꯇꯅꯤ ꯑꯌꯥꯝꯕꯁꯤꯡꯁꯨ ꯁꯥꯏꯀꯜ ꯈꯣꯡ ꯁꯤ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯔꯤ ꯐꯅ ꯀꯨꯏꯅ ꯌꯦꯡꯕꯁꯤꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ
ꯌꯨꯝ ꯂꯩꯀꯥꯏ ꯑꯗꯨꯒꯗꯤ ꯏꯁꯩ ꯇꯧꯔꯤꯕ ꯑꯁꯤꯒ ꯀꯤꯂꯣꯃꯤꯇꯔ 3 ꯈꯔ ꯍꯦꯟꯅ ꯂꯥꯞꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯑꯗꯨꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯏꯃꯥꯟꯅꯕꯗ ꯆꯠꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨꯅꯦ, ꯉꯥꯏꯍꯥꯛꯇꯪꯒ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯊꯈꯤꯕꯁꯤꯅ ꯄꯨꯡ 9:30 ꯃꯇꯝ ꯑꯁꯤ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤꯅ ꯊꯦꯡꯖꯤꯜꯂꯛꯀꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯛꯄꯗꯒꯤ ꯏꯕꯥꯅꯤ ꯍꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯁꯥꯏꯀꯜ ꯁꯦꯠꯇ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯃꯥꯟꯅꯕꯗꯨꯒꯤ ꯁꯥꯏꯀꯜ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯥꯏꯀꯜ ꯂꯩꯇꯦꯅꯦ, ꯑꯩ ꯁꯥꯏꯀꯜꯗꯨ ꯁ꯭ꯋꯥꯏ ꯈꯥꯝꯃꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯥꯏꯀꯜ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯍꯣꯠꯇꯨꯅ ꯊꯤꯔꯝꯃꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯗꯨꯒꯤ ꯁꯥꯏꯀꯜ ꯑꯗꯣ ꯐꯪꯗ꯭ꯔꯦ꯫ ꯐꯪꯗꯕꯗꯒꯤ ꯏꯕꯥꯅꯤꯁꯦ ꯃꯊꯥ ꯁꯥꯔꯝꯃꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ? ꯁꯥꯏꯀꯜꯁꯨ ꯃꯥꯡꯂꯦ, ꯁꯣꯏꯗꯅ ꯑꯇꯣꯞꯄꯅ ꯍꯨꯔꯝꯂꯒꯅꯤ, ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯗꯣꯔꯤꯗ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯁꯥꯏꯀꯜ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯁꯨ ꯄꯤꯔꯝꯃꯤ, ꯂꯥꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨ ꯑꯁꯦꯡꯕꯅ ꯄꯨꯈ꯭ꯔꯕꯗ ꯀꯔꯝꯅ ꯐꯪꯂꯨꯅꯤ, ꯀꯔꯝꯅ ꯉꯥꯏꯔꯒ ꯂꯩꯔꯨꯅꯤ? ꯑꯩꯈꯣꯏ ꯑꯅꯤ ꯋꯥ ꯇꯥꯅꯔꯦ, ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯈꯣꯡꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯐꯅꯌꯥꯝꯅ ꯁꯥꯡꯂꯤꯕ ꯂꯝꯕꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕꯁ ꯐꯖꯅ ꯆꯦꯜꯂꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯕꯁ ꯑꯃ ꯈꯥꯝꯃꯒ ꯂꯩꯔꯔꯤ꯫ ꯕꯁ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯊꯧꯈꯤꯒꯗꯕꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯥꯜꯂꯒ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯕꯁꯇꯨ ꯎꯕꯗꯒꯤ ꯏꯃꯥꯟꯅꯕꯗꯨꯅ ꯃꯁꯤꯗ ꯅꯞꯈ꯭ꯔꯁꯤ ꯂꯥꯎ ꯑꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯞꯄ ꯍꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯔꯦ, ꯈꯣꯡꯅ ꯁꯨꯝ ꯆꯠꯂꯁꯤꯕ, ꯅꯞꯄ ꯍꯩꯔꯣꯏꯕ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯌꯥꯅꯤ ꯂꯥꯎ, ꯃꯅꯤꯡꯗ ꯅꯞꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯉꯔꯪ ꯉꯪꯕꯗꯒꯤ ꯇꯥꯟꯖꯥꯗꯨꯗ ꯕꯁꯁꯨ ꯑꯗꯨꯃꯛ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯏꯃꯥꯟꯅꯕꯗꯨꯗꯤ ꯃꯅꯤꯡꯗ ꯅꯞꯄ ꯍꯧꯈ꯭ꯔꯦ꯫ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯧꯔꯛꯏ꯫ ꯊꯧꯕ ꯍꯧꯔꯦ, ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯐꯥꯎꯕ ꯅꯞꯇꯕ, ꯑꯗꯨꯝꯅ ꯌꯥꯟꯕꯁꯨ ꯍꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯞꯁꯤꯔꯥ ꯅꯞꯂꯣꯏꯁꯤꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯟꯖꯥꯟꯅꯔꯤ꯫ ꯀꯣꯟꯅ ꯊꯪꯗ ꯏꯃꯥꯟꯅꯕꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯞꯅꯕ ꯌꯥꯡꯈꯠꯈ꯭ꯔꯦ꯫ ꯁꯨꯝꯅ ꯅꯥꯀꯟꯗ ꯏꯕꯥꯅꯤ ꯅꯞꯂꯒ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯒꯗꯕ ꯈꯔꯗ ꯉꯥꯏꯔꯕ ꯃꯇꯝꯗ ꯕ꯭ꯔꯦꯀꯔ ꯑꯃꯈꯛ ꯂꯩꯔꯝꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯠꯄꯥꯏ ꯆꯦꯜꯍꯧꯗꯕꯅ ꯕ꯭ꯔꯦꯀꯔ ꯑꯗꯨꯗ ꯕꯁꯇꯨꯅ ꯊꯧꯒꯠꯈꯤꯕ ꯃꯇꯝꯗꯗꯤ ꯑꯗꯨꯃꯛ ꯂꯩꯃꯥꯏꯊꯛꯇ ꯂꯣꯡꯅ ꯍꯥꯏꯊꯍꯧꯈꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ, ꯃꯤ ꯇꯥꯍꯧꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯣ ꯋꯥꯈꯜ ꯃꯥꯡꯈꯤ, ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯈꯤꯕ ꯈꯣꯟꯖꯦꯜꯗꯤ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯠ ꯑꯁꯦ ꯃꯝꯈꯤ꯫ ꯅꯨꯃꯤꯗꯥꯡꯅꯒ ꯑꯣꯏꯔꯦ, ꯃꯐꯝ ꯑꯁꯤꯃꯛꯁꯨ ꯌꯨꯝ ꯀꯩ ꯃꯤ ꯏꯇꯥ ꯇꯥꯗꯕ ꯃꯐꯝꯁꯨ ꯑꯣꯏꯔꯝꯈꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯁꯣꯔꯣꯛ ꯃꯌꯥꯏ ꯑꯁꯤꯗ ꯀꯣꯛ ꯉꯥꯎꯈꯤꯗꯨꯅ ꯋꯥꯟꯊꯗꯨꯅ ꯑꯗꯨꯃꯛ ꯇꯥꯔꯒ ꯂꯩꯔꯨꯕꯖꯥꯠꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯁꯨ ꯊꯦꯡꯅꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤ ꯏꯆꯤꯛ ꯆꯤꯛꯂꯦ꯫ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ, ꯃꯈꯣꯏꯒꯤ ꯇꯤꯟ ꯀꯥꯡꯁꯤꯡ ꯑꯗꯨꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜꯁꯤꯡꯗꯃꯛ ꯇꯥꯔꯤ꯫ ꯌꯨꯝ ꯀꯩꯁꯨ ꯃꯅꯥꯛꯁꯤꯗ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇꯦ꯫ ꯀꯅꯥ ꯑꯃꯠꯇ ꯎꯔꯛꯇ꯭ꯔꯕꯗ ꯑꯀꯤꯕꯅ ꯊꯨꯝꯍꯠꯂꯕ ꯏꯁꯥꯁꯤꯅ ꯀꯅꯥꯝꯇ ꯂꯩꯇꯦꯅꯦ, ꯀꯗꯥꯏꯗꯅꯣ ꯁꯤꯕꯣ? ꯀꯔꯤ ꯂꯩꯀꯥꯏꯅꯣ ꯁꯤꯕꯣ? ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣ? ꯋꯥꯈꯜ ꯑꯁꯦ ꯃꯣꯟ ꯈꯜꯂꯛꯈꯤ꯫ ꯌꯥꯝꯅꯁꯨ ꯀꯤꯕ, ꯌꯥꯝꯅꯁꯨ ꯄꯥꯈꯠꯄ ꯍꯥꯏꯕꯗꯣ ꯃꯤꯀꯨꯞꯁꯤꯗ ꯐꯥꯎꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪ ꯂꯥꯛꯂꯕꯗꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯀꯦ, ꯃꯥꯒ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯤ꯫ ꯏꯇꯣꯝꯗ ꯆꯠꯄꯅꯒ ꯑꯣꯏꯔꯦ, ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯤ, ꯀꯞꯅꯤꯡꯂꯦ꯫ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯀꯧꯗꯨꯅ ꯀꯞꯅꯤꯡꯂꯦ꯫ ꯑꯩꯕꯨ ꯀꯔꯤ ꯅꯨꯡꯒꯤ ꯂꯥꯛꯂꯨꯕꯅꯣ? ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯁꯤꯕꯣ? ꯌꯨꯝꯗꯨꯅ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤ? ꯋꯥꯈꯜ ꯑꯁꯦ ꯃꯣꯟ ꯈꯜꯂꯤ꯫ ꯃꯇꯝꯗꯨꯗ ꯃꯩꯁꯨ ꯅꯤꯡꯊꯤꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯃꯩ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯌꯥꯝꯅ ꯁꯣꯟꯅ, ꯌꯥꯝꯅ ꯄꯤꯛꯅ ꯃꯩ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯁꯤꯁꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯅ ꯃꯩꯁꯨ ꯃꯨꯠꯂꯝꯃꯤ꯫ ꯊꯥꯕꯨꯗꯤ ꯉꯥꯜꯂꯤ, ꯑꯗꯨꯕꯨ ꯊꯥꯒꯤ ꯃꯉꯥꯜꯅ ꯉꯥꯟꯒꯦ ꯍꯥꯏꯗꯨꯅ ꯉꯥꯟꯕꯗ ꯀꯌꯥꯝ ꯉꯥꯟꯒꯅꯤ? ꯌꯥꯝꯅ ꯁꯥꯊꯤꯅ ꯋꯥꯕ, ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯃꯤꯀꯨꯞꯁꯤꯗ ꯐꯥꯎꯔꯔꯤ꯫ ꯑꯁꯨꯝꯅ ꯌꯨꯝ ꯃꯥꯏꯀꯩꯒꯤ ꯃꯄꯥꯁꯤ ꯂꯥꯛꯇꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯅꯔꯝꯗ꯭ꯔꯦ꯫ ꯃꯅꯥꯛꯇ ꯅꯥꯀꯟꯗ ꯌꯨꯝ ꯀꯩ ꯇꯥꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯅ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯁꯤꯡꯁꯨ ꯈꯣꯝꯂꯦꯟ ꯇꯨꯝꯈꯟ ꯇꯥꯅꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯁꯣꯔꯣꯛ ꯑꯁꯤꯗ ꯆꯠꯄꯁꯨ ꯎꯗ꯭ꯔꯦ꯫ ꯀꯤꯅ ꯏꯁꯥꯁꯦ ꯇꯅꯤꯛꯅ ꯑꯗꯨꯃꯛ ꯆꯠꯂꯔꯤ꯫ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ, ꯀꯔꯤ ꯏꯃꯥꯟꯅꯕꯅꯣ? ꯑꯩꯅ ꯇꯥꯔꯒ ꯇꯨꯔꯒ ꯂꯩꯍꯧꯕꯗ ꯑꯩꯕꯨ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯕ? ꯈꯪꯒꯅꯤ, ꯅꯈꯣꯏꯒ ꯃꯇꯨꯡꯗ ꯄꯨꯟꯕ ꯌꯥꯗꯦ꯫ ꯊꯕꯛ ꯆꯠꯁꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯕ, ꯂꯥꯛꯃꯤꯟꯅꯔꯒ ꯅꯃꯥꯟꯅꯕꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒ ꯂꯪꯊꯣꯛꯄ ꯉꯝꯕ ꯅꯪꯗꯤ ꯏꯃꯥꯟꯅꯕ ꯅꯠꯇꯦ꯫ ꯈꯪꯒꯅꯦꯕ ꯅꯪ ꯈꯪꯒꯅꯦꯕ ꯍꯥꯏꯗꯨꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯁꯥꯎꯅꯤꯡꯕ, ꯑꯀꯤꯕ, ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯗꯨꯅ ꯑꯗꯨꯃꯛ ꯌꯨꯝ ꯃꯥꯏꯀꯩ ꯃꯄꯥ ꯂꯥꯛꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤ ꯆꯤꯊꯤ ꯑꯃꯈꯛ ꯎꯔꯛꯏ꯫ ꯂꯝꯕꯤ ꯆꯤꯊꯤ ꯑꯁꯤꯒꯤ ꯃꯌꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯩꯉꯥꯜ ꯃꯆꯥ ꯑꯃ ꯎꯔꯛꯏ꯫
ꯃꯩꯉꯥꯟ ꯃꯆꯥꯗꯨ ꯎꯕꯗꯒꯤ ꯈꯔꯗꯤ ꯉꯥꯜꯂꯦ ꯁ꯭ꯋꯥꯏꯁꯤꯗꯤ ꯑꯁꯨꯝꯅ ꯃꯩꯉꯥꯟ ꯃꯆꯥꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯃꯛꯇꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯆꯠꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ ꯃꯤ ꯑꯃ ꯆꯠꯂꯦꯍꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒꯦ ꯃꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒꯦ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯇꯨꯡꯗꯒꯤ ꯇꯥꯟꯅꯗꯨꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯂꯒꯦ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯏꯁꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯕꯗꯤ ꯋꯥꯈꯜ ꯆꯥꯎꯊꯣꯛꯆꯕꯒꯤ ꯃꯇꯧꯗ ꯑꯗꯨꯃꯛ ꯇꯨꯡꯏꯟꯅꯗꯨꯅ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯂꯝꯕꯤ ꯆꯤꯊꯦꯛ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯆꯨꯝꯅ ꯂꯝꯕꯤꯔꯣꯝꯗ ꯃꯍꯥꯛꯇꯤ ꯆꯠꯈꯤꯗ꯭ꯔꯦ ꯂꯝꯕꯤ ꯆꯤꯊꯦꯛ ꯑꯗꯨꯗꯒꯤ ꯍꯥꯏꯖꯤꯟꯈ꯭ꯔꯒ ꯂꯩꯔꯛ ꯃꯆꯥ ꯑꯃ ꯂꯩ ꯂꯩꯔꯛ ꯃꯆꯥꯗꯨꯗ ꯐꯥꯎꯖꯤꯟꯈ꯭ꯔꯒ ꯂꯧꯕꯨꯛ ꯇꯥꯒꯗꯧꯔꯕꯅꯤ ꯂꯧꯕꯨꯛꯂꯣꯝꯗ ꯃꯥꯗꯤ ꯆꯠꯅꯅꯕ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯒꯤ ꯂꯝꯕꯁꯦ ꯆꯞ ꯂꯦꯞꯄꯦ ꯑꯗꯨꯒ ꯋꯥꯈꯜ ꯈꯜꯂꯤ ꯃꯥꯗꯤ ꯁꯨꯝꯅ ꯍꯥꯏꯈꯤꯒꯗꯧꯔꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝ ꯇꯥꯕ ꯂꯝꯕꯤꯔꯣꯝꯗ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯂꯧꯕꯨꯛ ꯂꯝꯕꯤꯔꯣꯝꯗ ꯆꯠꯀꯦ ꯇꯧꯔꯝꯕ ꯅꯍꯥꯔ ꯑꯍꯜꯂ ꯈꯪꯗꯕ ꯁꯛꯇꯝ ꯑꯗꯨ ꯆꯞ ꯂꯦꯞꯄꯦ ꯑꯗꯨꯒ ꯁꯣꯝꯗ ꯂꯥꯎꯅꯦ ꯁꯣꯝꯗ ꯐꯥꯎꯈꯤꯁꯤ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯑꯩꯗꯤ ꯑꯁꯤꯒꯤ ꯃꯅꯤꯡ ꯂꯩꯀꯥꯏ ꯌꯧꯒꯗꯕꯅꯦ ꯑꯁꯣꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯅꯠꯇꯦ ꯂꯥꯎꯅꯦꯍꯦ ꯅꯪꯕꯨ ꯑꯩꯅ ꯃꯁꯛ ꯈꯪꯉꯤꯅꯦ ꯂꯧꯕꯨꯛ ꯂꯝꯕꯤꯔꯣꯝꯗ ꯐꯥꯎꯈꯤꯁꯤ ꯂꯥꯎꯅꯦ ꯂꯧꯕꯨꯛ ꯂꯝꯕꯤꯔꯣꯝꯗ ꯆꯠꯂꯕꯗꯤ ꯅꯛꯄꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯆꯠꯅꯤꯡꯗꯦ ꯀꯩꯅꯣꯅꯦ ꯂꯧꯕꯨꯛ ꯂꯝꯕꯤꯗ ꯐꯥꯎꯔꯒ ꯇꯥꯕ꯭ꯔꯥꯅꯦ ꯇꯥꯅꯤ ꯂꯥꯎꯅꯦ ꯂꯧꯕꯨꯛ ꯂꯝꯕꯤ ꯆꯠꯁꯤ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯠ ꯈꯠꯀꯠꯇꯨꯅ ꯀꯧꯁꯤꯜꯂꯛꯏ ꯃꯥꯒꯤ ꯁꯛꯇꯝ ꯃꯥꯒꯤ ꯃꯊꯨꯡ ꯎꯕꯗꯤ ꯐꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯆꯠꯂꯣꯏ ꯈꯜꯂꯝꯕꯅꯤ ꯀꯗꯣꯝꯗꯒꯤ ꯐꯥꯎꯔꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯃꯥꯏꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯐꯥꯎꯔꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯆꯤꯡꯗꯨꯅ ꯑꯩꯅ ꯇꯨꯡꯏꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯄ ꯍꯧꯏ ꯇꯨꯡꯗꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯏ ꯂꯧꯕꯨꯛ ꯂꯝꯕꯤꯁꯤꯗꯤ ꯐꯅꯌꯥꯝꯅ ꯁꯥꯡꯂꯦ ꯀꯗꯣꯝꯗ ꯐꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯇꯥꯒꯗꯕꯅꯣ ꯑꯁꯤꯗꯤ ꯐꯅꯌꯥꯝꯅ ꯂꯥꯞꯄꯤ ꯂꯥꯛꯇ ꯂꯥꯎꯅꯦ ꯌꯨꯝ ꯌꯧꯅꯕ ꯊꯤꯡꯒꯗꯧꯔꯤꯕꯅꯤꯅꯦ ꯂꯥꯛꯇ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯃꯥꯏꯗꯨꯅ ꯑꯩꯕꯨ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯑꯗꯨꯕꯨ ꯄꯨꯔꯤꯕ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯤꯕ ꯂꯝꯕꯤ ꯑꯗꯨꯝ ꯑꯣꯏꯔꯛꯏ ꯀꯞꯂꯛꯏ ꯀꯗꯥꯏꯗꯅꯣ ꯄꯨꯔꯤꯁꯤꯕꯣ ꯑꯩꯕꯨ ꯄꯨꯔꯤꯁꯤ ꯀꯗꯥꯏꯗꯅꯣ ꯃꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯅꯠꯇꯦ ꯃꯁꯤꯗꯤ ꯆꯤꯡ ꯇꯥꯕ ꯂꯝꯕꯤꯅꯤ ꯀꯗꯥꯏꯗꯅꯣ ꯄꯨꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯞꯄ ꯍꯧꯔꯛꯏ ꯑꯗꯨꯕు ꯂꯥꯎꯅꯦ ꯅꯪꯕꯨ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯣꯏꯅꯦ ꯑꯩꯕꯨ ꯇꯨꯡꯏꯜꯂꯛꯎ ꯂꯥꯎꯅꯦ ꯂꯥꯛꯇ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯄꯨꯔꯔꯤ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯗꯨꯃꯛ ꯀꯞꯂꯤ ꯄꯥꯈꯠꯁꯨ ꯄꯥꯈꯠꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯨꯡꯗꯤ ꯑꯗꯨꯃꯛ ꯃꯥꯅ ꯊꯃꯥꯏꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯏꯜꯂꯒ ꯑꯗꯨꯃꯛ ꯆꯠꯂꯔꯤ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯈꯔ ꯀꯨꯠꯊꯕ ꯃꯇꯦꯛ ꯑꯃꯈꯛ ꯂꯩ ꯃꯗꯨꯒꯤ ꯃꯌꯥ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯆꯪꯉ ꯃꯇꯝꯗ ꯆꯞ ꯂꯦꯞꯇꯨꯅ ꯀꯗꯥꯏꯗꯅꯣ ꯑꯩ ꯄꯨꯔꯤꯁꯤꯕꯣ ꯅꯪ ꯀꯅꯥꯅꯣ ꯀꯗꯥꯏꯗꯅꯣ ꯄꯨꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯪꯂꯣꯏ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯇ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯀꯧꯁꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕు ꯃꯅꯥꯛꯇ ꯌꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯆꯞ ꯂꯦꯞꯇꯨꯅ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯠꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯆꯠꯄ ꯌꯥꯔꯣꯏ ꯅꯥꯛ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯥꯛ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯒ ꯐꯥꯒꯅꯤ ꯑꯩꯒ ꯇꯨꯡꯏꯜꯂꯛꯑꯣ ꯅꯥꯛ ꯍꯤꯡꯅꯤꯡꯂꯕꯗꯤ ꯑꯩꯒ ꯇꯨꯡꯏꯜꯂꯛꯎ ꯍꯥꯏꯗꯨꯅ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯈꯔ ꯆꯥꯎꯔꯞ ꯇꯧꯅ ꯀꯤꯍꯟꯕ ꯍꯧꯔꯛꯏ ꯃꯤꯀꯨꯞ ꯑꯁꯦ ꯌꯥꯝꯅ ꯁꯥꯊꯤꯈꯤꯕ ꯌꯥꯝꯅ ꯀꯤꯈꯤꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯎꯔꯝꯃꯤ ꯌꯥꯝꯅꯁꯨ ꯋꯥꯏ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯤ ꯑꯁꯨꯝꯅ ꯀꯤꯕ ꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯀꯧꯁꯤꯜꯂꯛꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯗꯕꯅ ꯌꯥꯝꯅ ꯀꯟꯅ ꯏꯁꯥ ꯍꯤꯡꯖꯅꯕ ꯆꯦꯟꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯝꯃꯅꯦ ꯀꯔꯤꯃꯠꯇ ꯎꯔꯛꯇ꯭ꯔꯦ ꯂꯧꯔꯤ ꯑꯁꯤꯗ ꯃꯄꯥ ꯂꯥꯛꯇꯨꯅ ꯀꯟꯅ ꯆꯦꯟꯕ ꯇꯥꯔꯕꯁꯨ ꯑꯗꯨꯃꯛ ꯆꯥꯎꯔꯕ ꯂꯧꯔꯤ ꯑꯃꯗꯃꯨꯛ ꯄꯟꯁꯤꯟꯗꯨꯅ ꯇꯨꯈꯤꯔꯝꯃꯤ ꯂꯣꯡꯅ ꯍꯥꯏꯊꯔꯛꯈꯤ ꯂꯣꯡꯅ ꯍꯥꯏꯊꯔꯛꯄ ꯃꯇꯝꯗꯤ ꯉꯁꯥꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯩꯒꯤ ꯅꯥꯛ ꯇꯝꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯈꯤ ꯃꯥꯅ ꯅꯛꯁꯤꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯄꯥꯈꯠꯅ ꯀꯟꯅ ꯂꯥꯎꯏ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯀꯤꯅ ꯏꯁꯥꯁꯦ ꯍꯟꯗꯨꯅ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕꯗꯒꯤ ꯂꯥꯎꯏ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯃꯍꯥꯛꯇꯤ ꯅꯛꯁꯤꯜꯂꯛꯂꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝꯁꯤꯡ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯂꯛꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗꯨ ꯐꯥꯎꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯀꯤꯕꯅ ꯏꯁꯥꯕꯨ ꯅꯤꯛꯂꯦ ꯏꯁꯥꯕꯨ ꯄꯥꯈꯠꯄꯅ ꯍꯦꯜꯂꯤ ꯑꯁꯨꯝꯅ ꯄꯥꯈꯠꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁꯛꯇꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯅꯥꯛꯃꯛꯇꯗ ꯂꯦꯞꯂꯒ ꯅꯍꯥꯛ ꯑꯩꯕꯨ ꯀꯤꯒꯅꯨ ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯛꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄꯅꯤ ꯌꯦꯡꯉꯨꯇꯣ ꯑꯩꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯀꯅꯥꯅꯣ ꯌꯦꯡꯉꯨꯇꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯇꯨꯡꯗ ꯀꯔꯤ ꯂꯦꯞꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯃꯝꯕ ꯐꯅ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯑꯩꯒꯤ ꯃꯥꯃꯛꯇꯗ ꯎꯍꯜꯂꯛꯏ ꯂꯦꯞꯂꯔꯤ ꯃꯥꯕꯨ ꯍꯦꯛ ꯎꯕꯗ ꯈꯪꯂꯦ
ꯃꯇꯝ ꯀꯨꯏꯅ ꯋꯥꯈꯟꯗ ꯁꯥꯒꯠꯂꯨꯏ, ꯋꯥꯈꯟꯗ ꯑꯁꯥ ꯀꯌꯥ ꯑꯃ ꯇꯧꯖꯔꯨꯏ꯫ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗꯕ ꯁꯛꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯎꯍꯜꯂꯛꯏ꯫ ꯃꯥꯒꯤ ꯂꯥꯎꯊꯣꯛ ꯇꯧꯕ ꯃꯤꯠ, ꯃꯥꯒꯤ ꯃꯔꯨ ꯀꯣꯛꯄ ꯁꯛꯇꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯦꯔꯨ ꯀꯦꯔꯨ ꯄꯥꯛꯊ ꯄꯥꯛꯊ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯌꯦꯡꯂꯛꯂꯤꯕꯗꯣ ꯎꯔꯛꯏ꯫ ꯑꯍꯥꯟꯕꯗꯤ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯩꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯦꯆꯨ 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 ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯄꯥꯈꯠꯁꯨ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯒ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯤꯀꯨꯞꯁꯤꯗ ꯐꯥꯎꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯉꯛꯆꯥꯟꯅꯗꯨꯅ ꯑꯀꯤꯕ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯊꯝꯂꯗꯨꯅ ꯀꯤꯅ ꯀꯤꯅ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯂꯤ꯫ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯝꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯎꯔꯤꯕꯁꯦ ꯃꯔꯨ ꯀꯣꯛꯄ ꯃꯃꯤꯠ ꯂꯥꯎꯕ ꯁꯛꯇꯝ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯅꯁꯨ ꯆꯦꯞꯊ ꯆꯦꯞꯊ ꯑꯩꯉꯣꯟꯗ ꯌꯦꯡꯉꯤ꯫ ꯑꯩꯕꯨ ꯍꯧꯒꯠꯂꯨ ꯍꯥꯏꯔꯤ꯫ ꯍꯧꯒꯠꯄꯗꯤ ꯉꯝꯗꯦ, ꯌꯥꯝꯅ ꯀꯤꯔꯔꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯅ ꯇꯝꯅ ꯍꯧꯒꯠꯇꯨꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯊꯩ꯫ ꯄꯤꯛꯇꯛ ꯇꯧꯕ ꯏꯅꯦꯝ ꯅꯦꯝꯈ꯭ꯔꯕ ꯃꯔꯨ ꯀꯣꯛꯄ ꯁꯛꯇꯝ ꯑꯁꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯩ ꯀꯤꯔꯔꯤ꯫ ꯑꯩꯉꯣꯟꯗ ꯌꯦꯡꯅ ꯌꯦꯡꯅ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯥꯏꯔꯔꯤ, ꯀꯤꯒꯅꯨ, ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯤꯒꯅꯨ, ꯀꯤꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯇꯥꯏꯕꯪꯁꯤꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯈꯤꯕꯅꯤ, ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯩꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯒꯗꯕ, ꯅꯪꯉꯣꯟꯗ ꯋꯥꯍꯟꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯑꯩꯍꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩ꯫ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗꯒꯤ, ꯅꯪꯒꯤ ꯋꯥꯔꯤꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯕꯨ ꯁꯦꯟꯅꯔꯤ꯫ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯪꯅ ꯀꯥꯎꯕꯅꯣ? ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯪꯅ ꯅꯤꯡꯁꯤꯡꯗꯕꯅꯣ? ꯑꯩꯅꯤ ꯀꯦꯆꯨꯕꯤꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯪꯂꯥꯟꯅꯤ ꯎꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯇꯂꯪ ꯃꯂꯪ ꯑꯃꯗ ꯃꯤꯀꯨꯞ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤꯕ, ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯏ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯔꯤ, ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯔꯣ꯫ ꯇꯥꯏꯕꯪ ꯂꯤꯂꯥ ꯑꯩ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯇꯥꯏꯕꯪꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯄꯥꯝꯖꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯩꯕꯨ ꯉꯥꯏꯔꯔꯤ꯫ ꯑꯩꯕꯨ ꯀꯧꯔꯔꯣ, ꯑꯩꯕꯨ ꯁꯥꯟꯅꯔꯔꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ, ꯑꯅꯧꯕ ꯁꯥꯌꯣꯟꯅꯕꯗ ꯅꯪꯅ ꯑꯩꯕꯨ ꯆꯤꯡꯗꯒ ꯄꯨ꯫ ꯌꯦꯡꯉꯨꯇꯨ, ꯎꯕ꯭ꯔꯥ ꯌꯦꯡꯉꯨ, ꯌꯦꯡꯉꯨꯇꯨ, ꯑꯁꯣꯝꯗ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯍꯜꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯏꯁꯥꯗ ꯊꯣꯛꯇ ꯊꯣꯛꯂꯕꯗꯧꯅ, ꯇꯁꯦꯡꯅ ꯇꯥꯏꯕꯪꯗ ꯎꯗ ꯎꯔꯕꯗꯧꯅ ꯎꯔꯛꯂꯤ꯫ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ, ꯈꯔ ꯂꯥꯞꯇꯛꯅ, ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯁꯩꯇꯝ, ꯃꯥꯒꯤ ꯁꯛꯇꯝ꯫ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯇꯥꯏꯕꯪꯗ ꯁꯛꯇꯝ ꯑꯗꯨ ꯑꯩꯅ ꯃꯥꯕꯨ ꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯪꯂꯥꯟꯗ ꯀꯦꯆꯨꯕꯤ ꯂꯥꯛꯇꯨꯅ ꯀꯦꯆꯨꯕꯤꯅ ꯃꯥꯕꯨ ꯁꯦꯟꯅꯕꯤꯔꯝꯕ, ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯝꯕꯒꯤ ꯃꯤꯀꯨꯞ ꯑꯗꯣ ꯃꯤꯀꯨꯞꯁꯤꯗ ꯑꯩꯅ ꯎꯔꯔꯤ꯫ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯦ꯫ ꯂꯥꯞꯇꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯅꯥꯎ ꯁꯩꯇꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛ ꯀꯦꯆꯨꯕꯤꯒ ꯊꯦꯡꯅꯔꯦ, ꯀꯦꯆꯨꯕꯤꯒ ꯄꯨꯟꯕ ꯐꯪꯂꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯏꯅꯣꯠ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯔꯛꯄ ꯃꯥꯒꯤ ꯋꯥꯅꯤ꯫ ꯀꯦꯆꯨꯕꯤꯅꯁꯨ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯍꯥꯏꯔꯔꯤ꯫ ꯑꯩ ꯃꯥꯒ ꯊꯦꯡꯅꯔꯦ꯫ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯏ꯫ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯃꯤ, ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯄꯨꯔꯔꯣ, ꯑꯩꯕꯨ ꯀꯧꯔꯔꯣ꯫ ꯑꯩꯒꯤ ꯑꯅꯧꯕ ꯂꯤꯂꯥ, ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃ ꯅꯪꯅ ꯁꯦꯝꯂꯔꯣ, ꯅꯪꯅ ꯁꯥꯟꯅꯍꯜꯂꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯁꯤ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯀꯞꯈꯤ꯫ ꯀꯦꯆꯨꯕꯤꯅ ꯍꯥꯏ, ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯄꯗ, ꯑꯩꯅ ꯂꯩꯔꯤꯉꯩ ꯅꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯊꯦꯡꯕꯗ ꯆꯠꯄꯗ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯒꯗꯕ ꯀꯩꯁꯨꯝ ꯂꯩꯇꯦ, ꯃꯔꯝꯗꯤ ꯀꯦꯆꯨꯕꯤ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤ꯫ ꯅꯪꯉꯣꯟꯗ ꯂꯥꯛꯀꯗꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯉꯥꯛꯊꯣꯛꯂꯤ, ꯑꯩꯅ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯍꯥꯏꯌꯨ, ꯑꯩꯒꯤ ꯑꯅꯧꯕ ꯁꯥꯌꯣꯟ, ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯅꯪꯅ ꯁꯦꯝꯂꯣꯏꯗ꯭ꯔꯥ? ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯔꯣꯏꯗ꯭ꯔꯥ? ꯋꯥꯍꯩꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯂꯥꯞꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯤꯕ ꯏꯅꯥꯎ ꯑꯗꯨꯒꯤ ꯊꯋꯥꯏꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯦꯆꯨꯕꯤꯕꯨ ꯄꯨꯔꯣ ꯄꯨꯔꯣ, ꯃꯥꯕꯨ ꯀꯧ ꯀꯧ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠꯁꯨ ꯄꯤꯔꯛꯂꯤ꯫ ꯈꯨꯝꯃꯤ, ꯑꯩ ꯅꯪꯕꯨ ꯄꯨꯔꯒꯦ, ꯑꯩ ꯅꯪꯕꯨ ꯑꯅꯧꯕ ꯃꯄꯣꯛ, ꯑꯅꯧꯕ ꯁꯥꯌꯣꯟ ꯑꯃꯗ ꯀꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯃꯤꯀꯨꯞ ꯑꯁꯦ ꯑꯩꯒ ꯃꯪꯂꯥꯟ ꯂꯣꯏꯈꯤ, ꯑꯩꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯈꯤ꯫ ꯃꯪꯂꯥꯟ ꯑꯁꯤꯅ ꯍꯦꯛ ꯃꯪꯐꯥꯎꯅꯕ ꯃꯇꯝꯗ ꯏꯁꯥꯗꯁꯨ ꯌꯥꯝꯅ ꯋꯥꯈꯤ꯫ ꯈꯜꯂꯦ, ꯀꯔꯤꯅꯣ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯁꯤꯒꯨꯝꯕ ꯃꯪ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯪꯗꯕꯅꯤ꯫ ꯏꯅꯥꯎ ꯑꯗꯨꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯄꯥꯝꯖꯔꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗꯁꯨ ꯎꯍꯜꯂꯤꯕ꯭ꯔꯥ, ꯑꯩꯉꯣꯟꯗꯁꯨ ꯑꯁꯨꯝꯅ ꯊꯣꯛꯍꯜꯂꯤꯕ꯭ꯔꯥ? ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ, ꯅꯍꯥꯟ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯕꯁꯨ, ꯊꯦꯡꯅꯈꯤꯗ꯭ꯔꯕꯁꯨ, ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯃꯪꯇꯥꯛ ꯑꯣꯏꯅ ꯍꯥꯏꯔꯤꯕ, ꯇꯥꯛꯂꯝꯂꯤꯕ ꯀꯌꯥ ꯑꯁꯦ ꯑꯩꯍꯥꯛꯅꯁꯨ ꯁꯣꯏꯗꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯛꯀꯦ꯫ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ, ꯅꯍꯥꯛꯀꯤ ꯑꯇꯃꯥꯅ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯤꯕ ꯈꯔ ꯑꯁꯤꯕꯨ ꯄꯦꯟꯕꯤꯗꯨꯅ ꯅꯍꯥꯛ ꯂꯩꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯅꯍꯥꯛꯅ ꯄꯥꯝꯖꯔꯝꯕ, ꯅꯍꯥꯛꯅ ꯀꯧꯖꯔꯝꯕ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯣꯟꯖꯔꯝꯕ ꯀꯦꯆꯨꯕꯤ, ꯃꯥꯒꯤ ꯋꯥꯔꯤ,
ꯃꯈꯥ ꯇꯥꯅ ꯄꯨꯊꯣꯛꯅꯕ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯖꯔꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯦꯆꯨꯕꯤ ꯑꯅꯧꯕ ꯁꯥꯌꯣꯟ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯂꯒꯅꯤ ꯏꯅꯥꯎ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯄꯦꯜꯂꯣꯀꯣ ꯑꯁꯨꯝꯅ ꯏꯅꯥꯎ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔꯗꯪ ꯀꯠꯆꯗꯨꯅ ꯋꯥꯔꯤ ꯃꯆꯥꯁꯤ ꯁꯦꯝꯖꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯐꯥꯎꯕꯁꯨ ꯀꯃꯦꯟꯗꯁꯨ ꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ